Hijam Lingthoinganbi amasung Phijam Hemanjit ki Meehatpa mathakta akanba and loukhatlu haiba demanda ngasi Manipur College ki Maheiroi Singna College asigi mamang da human chain shemduna amadi khollao kaya laoduna Khongjang Changshinkhre Manipur College Student Union gi thaupuba sing amadi Maheiroi kaya na saruk yaduna Changshin ki ba Khongjang aduda Maheiroi hatpa yaning Meehatpa sing faduna matik chaba chairak Piyu Meehat asigi matang na lengagna usinadan leithokpa yaroi haina thaba play card kaya sizinaki Khongjang adugi matang da Manipur College Student Union gi Finance Secretary Alvin Nongmaitem na hai Maheiroi ani asi haukiba July 3 mayumdagi thokibadagi hanjilaktabana maram oiraga makoi ani mari makong khangdana lairakibani adumoina photo kya social media da paktaknana sandorokli basina Maheiroi ani asi kuki kulai paibasna hatkibani haibasi mayek chengle thong asi Manipur College ki maikei akanba maong da kandem tawbaga loinna Meehat asida January ba khudingmak logi matungina cherak pibiyo haina phongdukhi Hanodagi samam naduna moi si hinglibra sikribra haibadu samam nadun leibadu koi moi asi ngarang moina thadrok liba photo dugi matungina moi asi moina tamthina hatpigre asi masi maramda koi satra moina masigi Meehat si yam tasengna yajaningde koi yam kamdem tawjai adi central government amadi koi Manipur state government na tumina election biganu athu matamda masi Meehat sida chenari ba mising asi athu matamda thidoktona phadok piyo amadi makoina phangadaba masa masagi oiba chera adu phangan biwa na koi Manipur College Student Union ki maikei dagi tamjari